Manipur Top 20 News na tungan-tungan ba wala ba source hindi lokot jarga mata-matang di oiba maru oiba ipawsin tatukon khanjai ahano paw sidi Sangai Express gi lokot jage social media ama oiba Facebook page gi Sangai Express gi haukiba November gi tang taruk amasung tareta Ministry of Home Affairs MHA ga su dalaiba Kukijo Kulai Paiba Kuki National Organization KNO amasung United People Front UPF ka Delhi da wari sanaba aduda September 3 gi tripartite agreement Janahanba Union Territory Siamba Tokliba Irang Asina Maram Oirga Kukijo Singna Kundaba Mafam Singda Lengak Laiktaba Amasung Law and Order gi Pibam Atarpa Chip Thambagi Janabi Mahandana Thamba Aduga Lanjanaduna Laiba Kukijo Singi Rehabilitation gi Thabak Mapung Fana Pakat Pinabasu Takshinki MHA gi Advisor Norris AK Misrana Makoi gi Awabadu Saruk Yari Adubu Anoba Government Asigi Policy gi Matung Inari Anoba Union Territory Siambada Sagote Political Administrative ki mong matauda ahongba lakpa mathau tarbadi group khudingma kanaba mathau tai haiki amaramdana somna kamdawi naga singi demand amuk thorikli tangkul nagalong gi mota Manipur da leiba MLA seat humfu asida tribal gi MLA seat kunsa gamanga Delhi gina MLA seat kun gamanga oigadabani hills na 90% ni Delhi na 10% khakni budget su equal oina semgadabani amasung 6th schedule protection su pigadamni haina tangkul nagalong TNL na demand Tauladuna Governor Ajay Kumar Balada Taksin Kre Mui bagi punsi nomadi sigata ba ngakani adubu aku bami yang magi group ki wakalonda ihokya sarakpasi idea Manipur bu hanjaba Meetei singi mafumdadi yamna ningba kaiba ama oiri group macha sing asina magi group ki amadi magi tarakpasina mainland India gi mafumdadi apapada haing thajum bagum thokle makha takpada photo ani khatanga sia tawjaramge Oiramda Tangbasina, poppy cultivation Taunaba, Chingmai Kia, deforestation Tawagi Mamini, Aduga, Chingmai, Tungna poppy plantation Tauba, Tangjing, Chingsang, Ni Haina, Sumna, post directly. Hai Gumdana, Manipurasi, rules of law Latraba, Mafum Habidumak, Oire, Masida, poppy Tariba, Narcoteori Singbu, Marachi Libra, Natlagana, Lebanga Liba, Lebang Mapu, Center, Amadi State Sarkabu, Marachi Libra, Manipur Liba Plaza Moina, Kapadoribra, no Padoribra Habidu, Asina, Kangabagi, Umpumu, Lagre. Mapulay tabakoy sing shelter singda kongay tuna thamjin gadabani Supreme Court na order thokre lepasi gi mafum khudimakta leiba mapulay tabakoy singna michikpa amadi asokapan nanghanbagi khudongcha daba kaya mayok naribasi lephanabagi damak mari dainaba authority singna mapulay tabakoy sing asi public place tagi paduna tu matamda mahogi damak chapa shelter home da sterilization tawar matungda thamkigadabani haina Supreme Court na direction pikre court asina National Highway Authority of India yauna mari dainaba authority singda lambigi sayo mapulay tabakoy kaya lai mafam singsu masak khangdoktuna Makoy bulok ko kinabagi drive sa tagadab ni Haiki. Supreme Court ki order adu state amadi Union Territory kudimak na indradabani amasung makataba hearing matang chahida February 16 sa tagani hari. Agriculture loisang na thawayaw nga honorably Longmi Singgi senthok hengat kani Longmi Lup Prime Minister Narendra Modi na saruk ya maru oiba mifum kya ta lepak sigi similon chakothanbada Longmi Singna yanglen saruk oidi miyam gi chaba kona na ba Nongju nuksa khangduna pothaba leitana honariba Longmi Singbu pungning thokatpam thoi haina toina hongdoraklibagum state agriculture horticulture director sing amadi bureaucrats officer kya nasu labuk sing matam pumbada sanghanduna thamlabadi Longmi Singgi sentok hengat hangani amadi hinjakta mipal tangdaba state ama oiba ngamgari haina toina phongdokpa thengnadi haina Manipur Longmi Lupki secretary H Ibobi chirol amana phongdorakli chirol china makha taraduna singthani oiba wafum kya phongdok agasu labuk singbu Haktingana senariba Longmi Singna mayok nariba khudong chaba sing makoina phanglamdabasi yamna laibak thibani labuk singbu matam pumba sanghanduna thamba habisi Longmi amasung sinmi singisu apamani laibak thibadi piklaba state sigi ithai lokhong marang kaidabana kumgi nongi mapan tanglaga Longmi Singna lausuba manamasing amadi mahi marong kya puthona ba honabani irrigation system marang kaiba Bisnupur Thobal Imphal East West Kaksing Churchampur amadi Iput marang kaiba Tamenglong Senapati Urkul amasung Ramjong district singbada matam gi Longmi Singna manamasing mahi marong amadi Uhai wahi kya puthokli adugu adusu laufum kharakakani tampak lamdana apunba lau famgi saruk mari thokpagi saruk amarom aduga chingi lamdana saruk ahum thokpagi anirom tamak ithai lakhong phangli ayamba sarukna haukhak thabanatna ayamba matam hangdu leibagi maramsing agriculture amadi horticulture loisangna hangnaba khonapam thoi amaromda laufum kya da anoba chekon kya hanglakpa residential school natragana hospital singba hangnarpasi maru oina ainga sagi khal honglakpana Lau lingbaga ising ichaw mayoknaba logam laidana ikangba manaba phim oibadagi hokthok mangkibada state lengakna matam chana compensation pidabadagini hokiba kumja 2024 amasung chaliba chahi asidagi su ising ichaw ohumlak marirak thoktuna lopum amadi ngayok farm kya mang tahankhre madugi chanaba compensation pinaba mari lenaba authority na honakide loinana handaki ichawna makhan tahankraba ngayok farm singi akupa marol sing district administration na
ꯈꯪꯍꯜꯂꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯕ ꯋꯥꯠꯂꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯉꯩꯗ ꯁꯔꯚꯦ ꯇꯧꯗꯨꯅ ꯆꯞ ꯆꯥꯕ ꯗꯦꯇꯥ ꯈꯣꯝꯖꯤꯟꯈꯤꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯂꯧꯃꯤ ꯂꯨꯞꯅ ꯍꯪꯂꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥ ꯇꯦꯡꯕꯥꯡ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯔꯕꯗꯤ ꯃꯈꯣꯏꯅ ꯂꯧꯕꯨꯛꯁꯤꯡ ꯃꯇꯝ ꯄꯨꯝꯕ ꯁꯪꯍꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯂꯤꯄꯨꯟꯗꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗꯤ ꯉꯁꯤ ꯌꯥꯏꯐꯔꯕ ꯍꯤꯌꯥꯡꯒꯩꯒꯤ 15ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯕꯨꯔꯦꯜ ꯑꯣꯏꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯣꯖꯥ ꯃꯌꯦꯡꯕꯝ ꯄ꯭ꯔꯃꯣꯗ ꯆꯥꯟ ꯁꯤꯡ ꯃꯁꯥꯒꯤ ꯑꯅꯥꯕ ꯍꯦꯜꯊ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯥꯃꯦꯟ ꯑꯣꯏꯅ ꯄꯣꯊꯥꯔꯦ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯕꯨꯔꯦꯜꯒꯤ ꯐꯝ ꯑꯁꯤ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯁꯤꯂꯣꯏ ꯄꯨꯔꯦꯜ ꯆꯤꯐ ꯐꯥꯏꯅꯥꯟꯁꯀꯤ ꯐꯝ ꯄꯨꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯆꯤꯡꯂꯦꯝꯕ ꯋꯥꯍꯦꯡꯕꯝꯗ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯂꯤꯛꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯨꯔꯦꯜ ꯑꯣꯏꯅ ꯁꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯆꯤꯕꯨꯛ ꯄꯥꯝꯕꯤ ꯑꯣꯏꯅ ꯐꯝ ꯄꯨꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯍꯩꯁꯅꯥꯝ ꯁꯤꯂꯦꯟꯗ ꯂꯤꯛꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯡ ꯐꯥꯕ ꯃꯩꯇꯩ ꯂꯤꯄꯨꯟ ꯊꯧꯕꯨꯔꯦꯜꯒꯤ ꯐꯝ ꯉꯁꯤꯗꯒꯤ ꯁꯤꯟꯅꯖꯔꯦ ꯍꯥꯏꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯐꯦꯟꯁ ꯁꯦꯛꯁꯟ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯤꯗꯅꯕ ꯀꯌꯥ ꯍꯥꯏꯖꯔꯕꯁꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯀꯃꯔꯁꯤꯌꯦꯜ ꯁ꯭ꯇꯣꯔꯒꯤ ꯑꯣꯏꯅ 10,000 ꯑꯣꯏꯒꯗꯧꯔꯤ ꯐꯨꯗ ꯁ꯭ꯇꯣꯔꯒꯤ ꯑꯣꯏꯅ 15,000 ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯂꯦꯞꯂꯛꯄ ꯗꯤꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ IDP ꯁꯤꯡꯒꯤꯗꯤ ꯐꯨꯗ ꯁ꯭ꯇꯣꯔꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯔꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ